T Torish Changjarakhre G Priyankada Amukkasu PWGna warning Tourakli Numit kharanigi mamangda oktabagi lichat chatharambagi changjaraknaba khangankhrabasu ngasi fawa pau phauraktriba Thoubal district ke Babu Bazar khong ahanbidagi goti mayum Priyanka chahi kunmanga Athouba matamda pau phauraktrabade akanba midyang changlagani haina KCP PWG MC unification gi PR singkhai nganbana thadorokpa cherol amana haire cherol asina makhata na haidivana lupna nataba lichat chatharamba miyoising numit mangani gi manungda changjaraknaba khangankhibagi matungin Imphal West District ke mayang Imphal Thana awang lekai dagi takhelambam Torish chahi kulumdoi masagi maral yazaduna lupta Changjarakhre lupki oinadi Changjarakhra singbo ngakpi kanbigadabani haiba chana lonchat ama leiba amadi Torish masana Changjarakhra lupki Central Committee na mahaki mathakta thamlamba chairak pinabagi khongthang adu komthoklei adumakpu Torish na makhata na miyoiba Nupi oibi amadi kanglei khunai mangna bathabak amuhana taroklabade mahaki mathakta kanba midyang changbagi matangda masana yazare maduna maram oiraga mahakpu tekta kaidana imung manunggi miyoisingda khusinakhre haire adumoinamak mangak kanduna natabali chalibe Thoubal Babu Bazar khong ahanbidagi goti mayum Priyanka na lupna piriba matam asida pau phauraktrabade imung manung yauna mahaki mathakta kanba midyang changlagane khunai asibu laikha tahanaba honaraga Mirod oirebi Priyanka bu sangjafam piramba miyoi amade imung manungdasu lupna henba midyang thamgani haire Meeteina buffer zone Thugainaba Hotnei Haibagi Mayokta ITLF na Hayeng protest Chathagadouri Meetei singna yamna toina buffer zone Thugainaba Hotnariba thawong asi Indigenous Tribal Leaders Forum ITLF na akanba mawongda condemn tawi haina lup asigi cherol amana haire cherol asina makhata na hairivana Meetei amasung kuki animagna buffer zone asi mapung phana ikai khumnagadabane loinana buffer zone asi bu Thugainaba yamna toina hotnabagi thawong asi lairi bairang asi amuganna chaukthokanaba hotnabane sakhangdaba miscreant singna buffer zone gi wangmada bomb plan tawbagi thawong asina miyamda ki tujungba phawalle amasung Christmas season asigi manungda peaceful atmosphere da chauna apanba pire Christmas festival asi kukizo miyamgi oinade khwaidagi chauba amasung senglaba festival amane maramaduna hairiba phibamsing asi yenglaga kukizo community singi section khudingmaki ahalsing nupi youth civil society organization church leaders singna punna amatoina shanti oiba mawongda hayeng ayuk pung taraga mathoi taba matamda Churachandpur district ki torbungda sit-in protest sathanaba appeal taure hairiba protest asigidamak mipum khudingmakna laknaba appeal tawrokpaga loinana protest asi asigumba kihan khanganba thawongsing asigi Mayokta amadi kukizo singi safety amasung peace yauna buffer zone ikai khumnagadabani haiba demand sing asida chathagadabani haire ITLF ki protest IDP singi Mayoktani Athouba Indigenous Tribal Leaders Forum ITLF na Hayeng torbungda tawgadoriba protest asi Manipur gi IDP singi Mayoktani IDP sing na mayumda hanjilhalu hairibasi Purup khara khakinatte laiminariba khudingmakini haina kokomigi convener khuraijam Athouba na phongdokhre chief secretary unarubagi pau tamladuna mahakna makhata na haikhe state asida buffer zone thamli natraga thamde haibagi matangda administration gi maikaidagi official oina ayiba warol piduna miyamda mayek sengna khangalu haina taksilambaga loinana laingangna IDP singi mayumda hanjilangani haina thakiba matamgi manungda mayumda hanjilhandragade miyamgi achouba ihau lakane Haujik lamda masida oireba phibam asigi matangda IDP singi mihutsing yauna kokomigi team mama chief secretary ga ngarang numidang wairam unakhe unabaduda kokomigi maikaidagi tongan ba point taruk yawba demand sing thabak to onthokna bataksilamkhe haukiba December 10 ga tarukta kuki khulai paiba singna torbungda satharakiba attack adugi matungda kumna yengsinana bataksilambaga loinana thogdok adugi matungda Kukizo Council na aranba wafam kaya phongdoroki bawarol adugi matangda action laukhananaba khangalamkhe IDP sing mayumda hanjilangani haina thakiba numit 12 romta ngairawani laingangna matam ngaibagi mahutta masa masagi mayumda khudakta hanjilhanbinaba akanba wafam thamlamkhe